Cyclone Remal gi cheitheng Mizoram dashu chaona maiyoknare state aduki capital Aizawl gi meltam amasung leman gi barakta leiba stone quarry ama akanba nong churakhiba maram oiduna ningkhairak-pada meeoi 13 leikhidre thaudoga singa se pung 6 lom taba matamna thokibani akanba nongna maram oiduna chingi mafamda leiba stone quarry ningkhairak-pada gi quarry aduda thabak sutuna leiba sinmi kya leibak nansanki Hauzik Paubigi meeoi 13 leikhidaba adugi manungda mijo taruk amasung non mizo ahum gi masak maming khangba ngamkhre adumoinamak atei asi bhakchang sing masak khangdokpa ngamdana leiri thodok aduda chahi nauriba angang amadi laibak fabadagi kanpa ngamdana hospital da laikanana pukhatki Hauzik su thodok topamna makhatana search and rescue operation chathariba maramna ahenba asi bhakchang sing leiram khigani thajinari Stone quarry ningkhairak-pagi thodok aduna maram oiduna manaknakbada leiba yum kayasu amangata thoki amaromda Cyclone Remal na maram oiduna nong kana chubadagi state adugi maroiba airport oiriba lengfui airport taba lambida landslide thokpadagi lambi phawna bangamdana leiri loinana Twang rivers gi ising pathorakpadagi akoibada leiba yum kaya ising thomjinkhre hari